Channel sigi maikei miyam puno pataram na oksabgal loina ni kokno khurumjari ngasi Manipur da phone khiba tongan ba pause singdagi maru ba pausing channel sin puduna lakchari tabisi su kem sing thugaina banaga sing prime minister memorandum pisan kre BJP North East status meeting da Manipur yaw khidre tentak powerol khara panjarabda arang Guwahati da leiba Padma Bhavan da pangthokhiba Bharatiya Janata Party BJP gi North East status meeting da BJP Manipur Pradesh yaudna tai North East state singi BJP gi organization singi mihut sing khaktana saruk yaduna pangthokre Manipur da su normal delivery gi chang wangkhat hansi director gari huran basu namthak toroga gari yon basu jail yokre Anita National Handloom Award ki khalakre lamjing bana namthak toroga sel khomgat khibagi case idina investor singda pithokadauri sniper yauna yamlaba khulai sing security force na phagat khre net mai paklaba merit list thok da bagi mama mapa sing irang hawrakre MLA Ranjit na serau dam saduna lomi sing da ising pinaba hotnari yum dagi amot pa khomba mai paktriba makhai surok ta amot pa thokni sitting kun mathoi legada ba parliament ki nongju mifam hokre operation sindur gi matang khanasi yada bagi house animak adjourn tawkre cookie singi su sang dokham thokte nagagi lamdagi cookie su kem lokthok trabadi sathibe irang thoklakkani oja sing pen down strike hokre mitop ki issue loisindana session pangthoklabadi khudong thiningai oirakkani Hills Area Committee ki Chairman Tribal Welfare ki Authority ohlu TYCM miyam chumna lamjing bangamba luchingba khalhoba ki tangai fadaba lei MLA TH Shaitabata Manipur da chalaire basi president rule natraga personal rule la haina hanglakre MLA TH Lokeshwar amukta bisi sana bagi pau Hopman Cup Canada na Italy thoiduna Hopman Cup ki ahanba title lawkre India na FIDE Chess World Cup ki yumbu oiragani State Boxing Championship nupa amadi nupi boxers chamaga marfu tare na saruk yaduna State Level Boxing Championship 2025 hogdokre punuma puthagat chari